आकाशवाणी इम्फाल Wahengbam Rajesh na pau pajari ahan beda maruiba pau Bharat ki Rashtra Dut Singh mihut kangbu amana ngasi Mukhyamantri ga unaduna sana khotnaba horticulture tourism yauna tongan ba lamsing da mateng pangbingnaba apamba phongtokre Manipur Health Management Information System data gi matungina sex ratio asi lisingani kunmathoi kunithoi gi oina nupa lising amada nupi chamapan humfu manga oiri Anglo Cookie wada laikidaba athoba singi mafamda ikai kumnaba utpaga loina Cookie Raising Day gi sama manga suba kumon thoram cycle da ngasi pangthokre Use Heart for Every Heart haiba hiramda malengi Heart Day Manipur da ngasi pangthokle amasung Congress President Khanaba Mikhal ngasi pangthokre board yumja kaisa numita masing thigani Bharat ki Ambassador amasung High Commissioner gi mihut kangbu amana ngasi Mukhyamantri Nongthomam Birenga mahaki Secretary te unakre mihut kangbu aduda Indonesia leba Bharat ki Rashtradoot Shri Manoj Kumar Bharti Tunisia de leba Bharat ki Rashtradoot Shri Ngurkham Jathong Gangte Republic of Ivory Coast ki Rashtradoot Shri YK Sailas Thangal Romania de leba Bharat ki Rashtradoot Rahul Srivastav Ethiopia de leba Bharat ki Rashtradoot Robert Setkimtong amasung Bharat ki High Commissioner Shri R Masahasi Yauri Hairiba Rashtradoot Singh asigi manungda maridi Manipur gi ngaktani mifam aduda mihut kangbu aduna sengmai da sungba yugi damak special economic zone ama semduna ningthi jana package toduna amasung brand semnaba prastab toki mifam aduda khangalaba athlete sing Jamaica da training townaba amasung horticulture gi potok sing mapalam da thadoknaba gi wafam sing pukhalaki Mukhyamantri Shri Nongthomam Biren amasung mihut kangbu aduna Manipur gi kala sanskriti bu Europe amasung Africa yauna atay malengi mafam singda saukat anabagi wafam kaya khanaki Romania gumba Europe lebak singda skill manpower gi khudong saba pinabasu khanaki mathang thada pangthokadriba Manipur Sangai Festival promote tawna honabada makoina pangba yaba mateng pangani haibagi thajaba piki Mihut kangbu sing arang Imphal thunglakibani makoina Rajya Sarkar ki tongan bibhag sing textile commerce and industry horticulture amasung tourism yauna bibhag sing gi official singa unaduna Rajya sita puthokpa polam sing mapalam da thadonaba amadi tourism gi lam phagarana ba wafam sing khanagani Mihut kangbu asina Chandel Bishnupur amasung Imphal ki district administration sing unaduna one district one product ki matang da wafam sing khanagani Mihut kangbu asi yumsa kaisunumita Imphal thadokigani Angang pokringaida nupi nupa khangdokpa thingnaba pandam da semkiba preconception and prenatal diagnostic technique PC and PNDT ek Manipura mapung phana sanahanba haibasida media sensitization program amangasi Imphal gi BT Road leba Directorate of Health and Family Welfare da pangthokre Thorom de wangang da State Nodal Officer PC and PNDT Dr. Sujata Huidrom hai pungnung de Ladyba nupi macha singbu hatopagi thabak thingnaba pandam da ek asi parliament na ingkumja lising chamapan marfudra marigi September tang kunda pass toki amasung ek asi ingkumja lising chamapan marfudra tarki January amadigi chetnaba hauki pungnung de leba miga miman Naroidaba angang sing khangdokpada sizinnagadaba prenatal diagnostic technique lana sizinaduna pungnung de leba angang sing nupa nupi khangdokpagi thabak satharapa sing thingnaba pandamda ek asi inkumja lisingani ahumda amuk ana emen toki Mangnai hek hairiba ek asi lana sizinarabadi sahi ahum phadok phangani amadi lupa lising yangkai fine togani anirak hanna tawragana lupa lakh ama fine togani aduga sahi manga phadok phangani Dr. Sujata Nahai rises the health management information system data gi matungina sex ratio asi senba sahi lising ani kunmathoi kunithoi gi oina nupa lising amada nupi chamapan humfu manga oiri mahak nahai nupi maja kanna bai damakta preconception and prenatal diagnostic technique ek se parliament 1990 se pass ho hinne duga thaba ko ne pangto ki 1996 tak angang se pokringai da nupa nupi khangdok ba masi yadana ba diagnostic niam se regulate on ba mahana amendment of 2003 da preconception and prenatal diagnostic technique haina ako madas man program smana ogine hai da program se masigi men MCD unung le bangang se nupi nupa khangdok laga nupi pam da me anse nupi hato pase masi thengna bagini masigi men MC angang oidungai amasung amadi oira matungda prenatal diagnostic niam se sinaraga asing mamadi masi technique sina kogi chromosome disorder amadi genetic kogi soibu myam se khangdoga soibu ngang pokana ba masi dawthok na masi na bai mhota nupi nupa khangdoga
angang nupi sing da hatok pase masi tawdana bagi ek ni Manipur ngasi mioi mari nauna COVID-19 positive oiba thenaki positive apo masing lak ama lising kuntrama panchanipa nifu taruk sure ngasi positive oigiba sing adu Imphal West gi ani Bishnupur amasung Kamjong degi amamamni hariba matamasda COVID positive oiba mioi sikibagi pau leite Amaramda Rajas ngasi punna COVID vaccine dose satre tara kap ki bagalona hauji phawada punna dose la kuntrain toi lising nifu tare chamapan nifu manga sure masigi manungda ahan ba dose lak tara taruk hena anisuba dose lak tara humdo hena amasung precaution dose lak ani lising humudra matoi hena kap kre Cookie raising day Anglo Cookie War lising chamapan tara tare tagi lising chamapan tara mapan gi Sama mga subak kumon torong Kangpokpi Jilagi Saikul Subdivision gi manung chanba Cookie Raising Park si Aisan Biles da pangtokre. Cookie Inpi Manipur na sinba thoram dura Travel Affairs and Hills Mantri Letpau Haukip na lusing duna Anglo Cookie War lising chamapan tara taret lising chamapan tara mapanda thawai thakiba athauba singi mapamda ikai khumnaba utki. Social media da thakapa warol amada siri letpau na hai numit asina lakpada thauna pharba aikogi ipai pu singna loramba thaudang ningsing bagalona makoigi mapamda ikai khumnaba uli. Thoramduda MLA Kimnyo Hangsing Lejamang Haukip Haukolekip Game amasung Jinlungthang saruk yaki. Imphal East Jilagi oina miyamgi numit thasigi kunmathoi irai numita porompata laiba DC Office Complex ki Panchayat Bhavanda ayuk pung mapan makhaidagi pung ama phawa pangthok lagani hari. Tabiriba pawasi Akashbani Imphal degini. Use Heart for Every Heart hai hiramda malemgi heart le ngasi pangthokle District Health Mission Society amasung NCDCL Imphal West na sinduna Kamong Langgoijong Community Hall da pangthokpa tharam aduda Haksel amasung yaifa Yumbal Mantri Dr. Sapam Ranjan Singh na India Hypertension Control Initiative Manipur Hogdoki Thoramduda Health Director Dr. Khorom Sasikumar Mangang amasung State Mission Director National Health Mission Dr. Somorjit Ningomman singba saruk yaki Thoramduda wangang bada Dr. Sapam Ranjan hai heart haibasi mioi bigi kayat singi manungda khwaidagi maru oiba kayat amani mioi amabu sire natraga hingli haibasi mi adugi mihulda khangba ngamli Maramaduna mi amagi heartpu ningthira thamge hairabadi afaba chinjak amasung chang naina haksal sakchen tawbagi tangai fadabale Dr. Ranjan hai sarkar na tongan ba haksel gi yaifa thaurang scheme sing putokle PMJAY CMIST amasung Chief Ministers Haksel for All haibana chingba putoktuna miam da haksel gi khudong saba sing phangana ba honari mangnai sarkar gi pandamdi ana layengi lamda sangba sading handahan bani Tungda Mantri na mapam aduda pangtokpa Free Heart Camp ama yengsingki amasung Kamongda leba Health and Wellness Center gi infrastructure sing yengsingki. District Mental Health Program District Health Society Thawbal na sindana All Mental Health Day ngasi Community Hall Center Haurebi makhalai kai pangtokre Thorumda saruk yakiba jila asigi Deputy Commissioner Antem Subas nai Physical Health kaktana natana Mental Health haibasisu yamna maru oi miyamna yariba makai mentally amasung physically fana lainaba honagadabani mangnai lilongi mafam singda Mental Health ki awareness program sing pangthokna ba honaragani Senior Citizen amasung Person with Disabilities ki Assessment Camp ama Ukrul Jila ki DRDA holda ngasi pangtokre District Administration na District Disability and Rehabilitation Center Social Welfare Health Society Ukrul amasung Artificial Limbs Manufacturing Corporation of India na punasinba camp aduda mioi chom hena saruk yaki camp aduda PWD sing na sizinagadaba polam sing yantoki Raijagi Mantri Mandol na lighting tau awang Kobru Kubam Amadi Ibudok Tangjingi Kubambu Aseng Mamapam ni haina Lauktoki Babu Utra Sanglen Sana Konungna Tagapa Pongdorokli. Manipur State Kala Academy Golden Jubilee Tauranga Mari Lenana Ngasidegi Tasi Kunmatoi Pauba Satagadaba Nifumatoi Suba Annual State Exhibition of Art Imphal Palace Compound leba Manipur State Art Gallery da Haukre. Exhibition adu Art and Culture ki Commissioner M. Joy Singh na Hogdoki Exhibition asi miyam na ayuk pung tara makhaidagi nungtil pung mari makhay phawgi manungda yengba yagani hari. Akashbani Imphal gi pau tabiri. Congress dolgi anuba President Khanaba Mikhal ngasi pangthokre dolgi khwaidagi wangba post asigi damak Malik Arjun Kharge amasung Sasi Tharuna mirep oiri board masing thasigi tarama panda thigani amasung numit asimakta phol lauktokani dolgi interim President Sonia Gandhi General Secretary Priyanka Vadra Congress lusingba Rahul Gandhi P. Chidambaram Jairam Ramesh singba lusingba kya ngasi board thadaki Raise singsu Mikhal
asigi bot thadanaki Imphal gi Congress Bhavan su ayuk pung tara dagi nungtil pung mari phawa bot thadaki bot thadaba loiraba tungda paumi sing da wangang bada Congress Legislative Party gi lusingba Shri Okram Ibobi Singh hai AICC gi President Khananaba Mikhal Pangtholiba asi mamangda amukta asigumna tawkhidri Mikhal asi Ganatantra gi wanthok leina niyom chumna pangtholi asiguma Mikhal asi kanagumba dol amatana pangthokpa leitri Manipur Pradesh Congress Committee के President के मेघाचंद्रन हाई राज्य अतई सिंह दा AICC के President खनबा मिखल पांगथोलिबा असिगुमना मणिपुर सु मिखल असि पांगथोकपनी मांग हाई President हेक खनबगा दोल असि हेना मापांगल कंखनदुना अहोंग पुरकनी खल्ले Party have a city Kanam take in the tea, Aduna, Nasi, state in the grassroots election, Matang, national level, the whole election, Taure, Aduba, elections, anybody candidate when you were singing Yam often Roina, Tauraba Matunga, Nasi, national guitar election, Tawasides, the Malikargan Karge, Z, Amasu, Sasitaro, Z, Ani, Akoi, Yamkanba, fight on River Say, Masides is the Kanti family, Amagi family of High Party have a city, family Matani, Aduna. Kanda, me dugi, Yangakanda, Adagi, party Yangakanda, sacrifice them Rakanda, single tabo of Laki, Badudagi, Adum Gandhi, Femilina Pumuni, Habegi, Wani, Aduna, Hausi, am the democratic system da for election of Victoria Bassini, Massina, Hain, party, Kalani, Habegi, Assassin, Sound, Congress Party, the Hazaway. Manipur ikang mayok na riba asigidam akhanaba Raja Vidhan Sabha mipam kaunaba CPI Manipur State Council na dabi tauri kundrapam local council na sinarangarang Sambray Community Hall na pangtoba miyangi wakap mipam amada law lokpa yaroy daba mapam sing kangdokpa law lokpa yaroy daba lawmi singi law sangam amada lawmi amam da lupali sing kuntra piba yauna wapam kaya pukatki Tha ahum chupna chatharakpa yoga training course ngasi loisingkre Nongpok Sangmai Patanjali Yoga Center amasung Nesa Club Thawalna Bharat Swabhiman Trust and Patanjali Yoga Samiti Thawalna sinduna pangthorpa training loisinbigi thoromda MLA TS Radhesyam Singh Bharat Swabhiman Trust Manipur gi Raja Prabhari KS Gopendra amasung District Prabhari KS Thoiba mitene sing basaruk yaki thoromduga mari lenana training aduda Europe myoisingda certificate kusinaki DSA Kaksing Sindura Lamjau Playground la Sathariba Taramapan Suba KK Memorial First Division Football da DYA Elang Khakbopina UCC Kaksing Bupanjel ni Pansino da Thoiki Atopa Mes Amada SDO Palelna AIFA Irengbambu Panjel Mari Amada Thoiki Tarahumdo Suba Jadonang Memorial Football Tournament ki Thau Ground da Sanikiba Matching da Kakulong Amasung Namdulong Panjal Amamam Chandran Drosaki Atopa Mes Abada Chini Kon Amasung Namthanglung Panjal Amamam Chandran Drosaki Kontoksam Maningna Long Maibu Panjal Amasinoda Maithiba Piki Yaripok Universal College Ground da August Kundegi Satarakiba Ahanba YUC Cup Inter School Football Tournament ngasi loisingkre ngasi sanikiba final da Sacred Heart High School Yaripok amasung KM Blooming Higher Secondary School Khangabong na winner oire Manipur Star Institute Tera Bazar amasung Azad Higher Secondary School Yaripok na runners up tare Pradhanmantri Narendra Modi na Pradhanmantri Kisan Samman Nidhi gi makhada lawmi singi tarani thoi suba installment oina lupa koti lising taratruk DBT gi khuthang da pikre Nai Delhi da PM Kisan Samman Sammelan lising ani kunthoi hogdolodna Sri Modi nai PM Kisan na lawmi singi punsi mahing da awon ba purakpada chauna thodang lawri mangnai ngasi pangtholi ba thoram asina lawmi sing agri startup amasung stakeholders sing platform amakhatata pusilak lagi Sri Modi hai agri startup na lebak asida thabak kaya marum paikhatuna lawmi singi pothok henggaranaba lebak lehauk selanaba amadi anoba technology sing sinabada mateng pangli mangnai haujiki matamda khwaidigi darkar oribasi law sungi anoba makalgi khuju khulai sing sizinabani mangnai haujik phawbada soil health card koti kunithoi pikre Pradhanmantri nai haugi basai tare nipan asida honglagli ba aing asagi phibam asiga charanaba anoba makalgi maru marang lising ama satret lawmi singda phanganki Bharat na urea puthokpada atmanirbhar oinaba thabak paikhali hairaduna liquid nano urea puthokna ba thabak paikhali masina mai paklabadi law sungi lamda achoba awonba ma purakpa ngamgani Aroibada Maroiba Pau Bharat ki Rashtradu Singi Mihut Kangbu amana ngasi Mukhyamantri Nongthomam Birenga unaduna sana khonaba horticulture tourism yauna tongan ba lamsing da mateng pangningbagi apamba phongdokre Manipur da health management information system data gi matung ina sex ratio asi lisingani kunmathoi kunithoi gi ina nupa lising amada nupi chamapan humphumanga oiri Anglo Cookie Water laikhidraba athoba singi mafam da ikai khunaba utpaga loinana cookie raising day gi chama manga suba kumon thorom cycle da ngasi pangthokre Use Heart for Every
Every Heart haiba hiramda Malemgi Heart Day Manipur ngasi pangtholi amasung Congress President Kanaba Mikhal ngasi pangthokre vote yumsa kaisa numita masing thigani pau